अहानबदा मरुइबा पाउ इंटरनेशनल ओलंपिक डे पांगथोखरे सानरोइसिंगना थक्सी खासी नाइना अखांग कन्ना थबक तौबना तोंगान तोंगान हिरमदसु कानबा फंगलकनी हाइना चीफ मिनिस्टर युमनाम खेमचाना हाइख्रे अमदी अरामबाई टेंगोल की खुत्ता खुलाई खरा लेरी हाइबा खंगले अरैबा खुलाई पिरकलबदी मखाताना अरामबाई टेंगोल की थौमिसिंग फाररोय अफाबा सिंगसु थादोकनी हाइना होम मिनिस्टर गोविंदास कोंथौजमना ISTV दा फोंदोरकले खुरमजरी ISTV मणिपुरी पाउमिडिंग ताबिरिबा पुमनमकपु तराम नोकचरी पाउसन ओनुपिजरी ओलंपियन तरा मापल पुथोखरे हाइना लमदम असिना चाउथोकचरबसु मणिपुर ओलंपिक एसोसिएशन ना वासक पयानब मओंगदा इंटरनेशनल ओलंपिक डे पांगथोखरे खुमलंपाक स्पोर्ट्स कॉम्प्लेक्स ता लैबा ओलंपिक वावन ममांग द पांगथोखिबा थौरम अदुदा ओलंपियन सिंगे फिदा अमत्ता पीदबना थौरमगा मरी लैनना सिनबा लमजेल सरु याबा लाकपा तोंगान तोंगान व इवेंट सिंगे सानरोय मरकता ओलंपियन कना कना थौरम सरु याबा लाकपगे हाइबसु खंदोकपा ngamkhide ओलंपियन सिंगे फिदा पीदब खक्त नतना थौरम अदुदा ओलंपियन सिंग द इकाई खुमनब उत्पगी सरुक अमत यावखिदे ओलंपियन खरद थौरम याव लाकप्रा हाइना फोन तौरगा हंगबदा चेपाव फाउबा पिरक्तबना लाकनिंगलबसु लाक्त्रे हाइना नुंगाइतबा फोंदोरकली इंटरनेशनल ओलंपिक डे की थौरम ओइजरबसु थौरम अदुदा सिजिनखिबा साउंड सिस्टम सु चनब याबा साउंड सिस्टम सिजिनखिथे थौरम अदुदा सरु याखिबा सिंगना ngang वा मयेक सेंगना ताबा फंगदबा साउंड सिस्टम ओइकी सिलिबा मओंग असिना थौरम असि वासक पयानबा ममिंगतगी ओइना पांगथोकलब्रा हाइबा वाहंग मसक ममिंग फोंगदोक हनिंगदबा ममिंग लैरबा सानरोय क्याना हंगनारकली थौरम अदुदा चीफ मिनिस्टर युमनाम खेमचान यास अमदी होम मिनिस्टर गोविंदास कोंथौजम मणिपुर ओलंपिक एसोसिएशन की प्रेसिडेंट सुनील एलांगबम मणिपुर ओलंपिक एसोसिएशन की एडवाइजर अमदी हैरो केंद्र के MLA TH राधेश्याम मणिपुर बास्केटबॉल एसोसिएशन की प्रेसिडेंट अमदी कैसामथोंग केंद्र की MLA निशिकांत सापम न चिंगबसु सरु याखी थौरमदा सरु याखिबसिंगना 2023 इंडिया दा पांगथोकदौरिबा ओलंपिक गेम्स ता मणिपुरदगी मटिंग लैबा सानरोय थोकनबा उ चरा थाखी नुमित असिगा मरी लैनना सानरोय सिगी लमजेल अमसु चेनखी थौरमगा मरी लैनना गोविंदास कोंथौजमना 1994 मापलदा मणिपुरदा पांगथोकिबा नेशनल गेम्स ता लैखिबा स्पोर्ट्स की परफॉर्मेंस इक्विपमेंट सिंगदगी मखाताना अनौबा लैदबना मरम ओइरगा मतमगा चुनदबा हाइबदु ओइरे अनौबा लैनबा लुपा करोड़ 5 काइथोकले इंडिया की ओइना स्पोर्ट्स की इवेंट्स खुदिंगदा मणिपुर की सानरोय याउद्रबदी मपुंग फादनबा मतपुंग फादबना 2023 की ओलंपिक गेम्स ता मणिपुर की सानरोय ख्वाइदगी यामना सरु याबगा लोइनना मेडल लौहन्नबा होनशी हाइखी 1999 दा फिफ्थ नेशनल गेम्स ता अखोइना लैगिबा इक्विपमेंट सिंग दो अखोइ इचा सानरोय सिंगना ngasi ngasi sizinada laibasi matang masanadaba sunadaba ore hojati tongan ba performance equipment mayam ama tholakpa aduna maram oiraga yamna hijaraga su akoi sanaroi singsina makoi janit yauna a kham thengna makoi haising madu utpangamdre haiduna bharat sarkar ram ministry of sports ta akoi na proposal mayam tharaga su akoi na phangmangam da badu Honorable Chief Minister na is a sports person mak masamak sanaro lama hoina kumsigi sanda sahida isa singi equipment launa naba lupa karor manga happy ragani haibagi aduguma yamna akoi khawrang na report ama fulfill tawjabagi tawan bibagi da makta Honorable Chief Minister for Sports Department ki taraf tagi amasung isa sing ki taraf tagi thodong na thaga sa phongdok sare nishada ki thapna thamla heraga haksan phaba tinjang daba kaijang daba adugumba akoi nagarik ama oina akoi leba ki praja ama oina sanaro ama oina thokna ba akoi punna hone minasi amasung ngasi asigumba sogmising amaga sanipan madlaga marigi ngasi jun li tang kulumdo simakda prithvi da ahanba olympic puthoki numida siningsing na heraga akoi punna olympic ki medalist oina na hoda si aba wafam kasi thamjabag loina na mayam punna pukolamjari थौरमदुदा चीफ मिनिस्टर युमनाम खेमचाना इंडिया की ओइना स्पोर्ट्स की हिरमदा मणिपुर न पीडिबा कंट्रीब्यूशन खंगदुना इंडिया की अहानबा स्पोर्ट्स यूनिवर्सिटी मणिपुर द पिरकपनी यूनिवर्सिटी असिगे कॉम्प्लेक्स सेमगत सागत पलोइशिलकले अथुबदा मपुंग फाना मथौ हौरगनी सानरोइसिंगना थक्सी खासी नाइना अखांग कन्ना थबक तौबना तोंगान तोंगान बहिरमदसु कानबा फंगलकनी हाइरी
Manipura Bharat ka piriba presentation se any event Manipuri yaudana Bharat ki team mapung phadra matamni hadi sanaroi singi Manipur apunba ki system se sanaroi singa sinkalaga pri ngasi laiba me alu sanaroi ngaptani ado Bharat ta yananba sports university kai pi Manipur da pi pikraba khwaidagi pikraba state amana sanaroi me amdugi credit to me Manipur na pangise nangi sanaroi event to adugi goal pangba Asian Games yawa World Championship yawa Olympia yawa adu kalta nangi pandam nate haibanida sports tagi ko tamgado se yana amada discipline ngasi Manipuri gi jati si prithvi mamangda khwaidagi apaba jati khwaidagi sakotba jati ma oidori si sanaroi singi character duni aduna sanaroi singi determination amali ai buktan sama ingani hadi buktan sama du inba namna hola bi khangbo any field education do ira any field siji level damda madu mai power do bi maram dei tiese mase koi pune yamina granda na koi puna mat apaba anna ngata oro aina isora tawni jai Manipur Olympic Association MOA gi meeting makhada District Olympic Association Thoubal TDOA nasu association asida affiliate tawraba district asigi tongan ba association sing amadi Manipur Amateur Kho Association ga punna khutsam naduna sinba ngasi International Olympic Day lishingani kungataruk ki thauram khangabok ta leiba Basu ground da pangthokre thauram maduga mari leinana Basu ground yauna Thoubal ningombam da leiriba mini stadium amada Thoubal Khetri leikai da leiriba multi-purpose indoor stadium complex ta mana pongba u chara kya su thaki TDOA gi secretary M Madhusudona haukiba chahi lisingamaga chanipan marifudara marida International Olympic Committee IOC semduna Modern Olympic Games haudokiba numit June kuntraga humdoi buningsing kunga humdoi buningsing duna ngasigi thauramasi pangthokpani leipa asigi oinadi lakadaba chahi lising ani kuntra tarukta India da pangthokadoriba Olympic Games asigi mangoi nana mipung khuding da khanghan nana ba amadi environment pu yokhat hanana bigni haiduna leipak asigi Prime Minister Narendra Modi na khanghan khibagi matung inna u chara kya thabagi thauramasi pangthokpani haiki India pumbada ngasigi Olympic Day numila sidaida u chara thaduna environment protect tonanaba environment sidaida u chara mayam si tharag u holaga environment protect tobagi theme madomda ngasi program asi pangthokpani SP Thoubal Manoj Pravakar M nasu sanaroi singbu pungning thogatpa wafam kya phungdoki Arambai Tengol gi khutta khulai khara leiri haiba khangle araiba khutlai pirak labadi makhatana Arambai Tengol gi thongmi sing fararoi afaba singsu thadokani haina Home Minister Govindas Konthau na ISTV na hangba wahang amagi paukhum piraduna phongdorakli Khumman Lampak Sports Complex ta International Olympic Day gi thoram saru yaba lakhiba minister da ISTV na Arambai Tengol gi thongmi fajin ba haurakpadagi hauzik tampak ta nauna irang lakpa yabagi phibam laklibasi kari khana leibnaba leibage haina hangbada Home Minister na makha takibada Arambai Tengol na khulai khara lotuna thamli haibagi intelligence input leire wafam asi anauba DGP na sukhangle hauzik lotuna thamle khulai sing asi athubada fikhalak lagadi hauzik fariba Arambai Tengol gi member sing thadopga loinana makha tana amuhanna fararoi hauzik asi tampak ta hana gomra irang leitabana maram oiraga Jingda khulai paiduna irang sagatna bahonariba singna pairiba khulai fagat pahore nauna lagliba DGP asina chinga madi tamda ain kaina khulai amata paihandraba matamda nungsi chanaba hanjinba ngamlakani haibagi wakhalonda thabak tauri hauzik chathariba operation asi chingda ain yawhanduna khulai fagatpada pandam thamli awu bahat ke haiba nate operation asida miyamna mating pangshinduna athubada tangdu leitaba purakna bahonamina si haiki makhoi ahum khak phagi base asi matung da muk phaba khot pasi tawdana ba khoi kan wari sanajari but still akhoi gi intelligence ki input ta khulai kharaga lei hai ba khoi da paw lei ba ko already DG da lei re ato pa agency mayam amada khulai kharaga lei ba valley da lei ba se hojik pu thok tra ga su lo laga lei ba khulai sing se ayam ba loina pikhat piro loina khongat piro ado raga di akhoi amuk hanna phadana ba isai su sing da disturb tawdana ba haidana akhoi na appeal ma sama khoi da ngarang so akhoi kanna tawjare ngasi so mo akhoi wari sana jagani so that matung da mo khana
अमुक NIA ना नत्रग CBI ना नत्रग कोई स्टेट पुलिस ना फाबा पुनबसी तौ यारिंखै तौदननबा अदो ngasai na haijabado tampak sida koi shanti leiraba tampak sida khasitang ing tapa matamda singi lambi chatpa yadadana khotadana wana leiriba singse khasitang kokpa yanana ba honagani edana koi anoba diji pise ma thawa yam ma tawjariba ma na ngarang makso koi da haibireba koi tampak sida khasitang ba inga gari tampak ta leiriba security forces singse sing da loina thaga la ganda operation tawra ganda khulai loina thadokhanba operation tawba haidana mi hat ke haiba nataba mi phu ge haiba dinataba khulai singse thadokla khulai bu paidra अखोई मी अमगा मगा नुंसिनदबा अमगा हाना सुनरी बसे लेखिने हाइबगी वाखलोन दो मा कन्न होना जरे अदना अइना अपील तौजनिंग बदे खोई यारिंखै तंपाके एरिया सिंगसिदा शांति मेंटेन तौननबा शांति थमननबा होनरिबे मखै अखोई सिंगे एरिया सिंगसिदा मसाना दुम अखोई ऑपरेशन निंगथीजना तौरगा शांति पोरोंगनबा होनबदा माइ पाकने ने अदमाइना थमजनिंग Combined Security Force Team Amana Arambai Tengol gi Tengoloi Fakiva Yaning De Atubada condition Amata Yaudana Tadokadavani Haiduna Hianglam Ashi Manung Channa Laiba Sekmaijin Kunau Litan Makonda Sekmaijin Kunau Mera Pai Bishing na Kolaukia Lauduna Kongjang Junction Kre Mera Pai Bishing na Kutta Mera Pai Duna Saru Yakibadu da ATG Tengoloi Pava Yaning De ATG Ita Sing Fabigi Mahut Mama Oibishing Waina Pabiu Fakiva Arambai Tengol gi Tengoloi Shing condition Amata Yaudana Tadokadavani Haibina Chingba Kolau Shulau Lamfel Sana Kaitel the Labor Chingtam Health Clinic ta Nomgi Oina voluntarily free health checkup ama pangthokre clinic asigi managing director Dr. Priyo Kumar gi meeting makhada pangthokiba health checkup aduda blood sugar fasting amadi PP HbA1c lipid profile fatty liver yengnanaba fibroscan urine for protein amadi uric acid ki test sing free da pangthokpaga loinana result adugi matung ena doctor ga free da consult tawbugi kudong chaba piki free health camp adugi matang da Dr. Priyo Kumar na hauzik miyam nasi thaba inkhang su nom daba amadi exercise sang nai na tawdabana maram oiraga microbody gi oiba laina kaya lakpa adu test tawthoklaga clinic asida lying bagi kudong chaba pibani masi awareness program come health camp haibaduni amarom da hauzik kanna miyam da nanariba CDN non-communicable disease masadagi nare haiba khangzadaba laina asi khangdoknaba pandamda pangthokpani free health checkup asi tha ahum mari leiraga miyam gidamak yengduna pangthoktuna lakpani haiki District Veterinary Office Babupara Imphal West Kilamjing Makhada Social Welfare Club Top Sifai amasung Youth of Top Sifai na khusamnaduna Top Sifai gi yumthong changduna hui amasung haudong sing anti-rabies vaccine kam thokre vaccination drive aduda punna hui amasung haudong humpurom tika thaki Paugi marakthana tema brem tang logsari Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada Ibe makigano Alda batamo Sige se next time dina section na laksila kam khabanine Tadarang se juhar habaga amta kidrabo asumna mayam na machalbo option dugum basigi yumasibu asoyan kokadabagi next time dina ngapseli next time ti juhar habadi ngakokna na basemani zaman technology sina bana concrete tokna tina ba matamda kapam amuk hena angle adli #TMT strength is in the quick Break mato mukhanna taram nokchari makha tawa pauda Malim ge ngasagi khal kairak pana ohelak pa waba kaya ikhoina mayuk nari climate change khaktana ka hen sabagi maram nate nungsagi maisa se khoi ge koi bada leiri ba potsak sing yum building lambi sorok na chingba sing asina phazil laga ahingi matamda muk thadorak pana koi bada sabagi chang hel halli hairiba Arvan Head Island effect haina khangnaba maram asina su Imphal da sabagi chang hel halli asangbu upal wapal gi saruk amadi hana leiramba ising gi saruk sing su hantarakli matang asida ikhoigi akoiba laikai da leiriba pukri khongban khong pana chingbasing phunjinduna leiriba shi amuk yokhatuna ahingba
ising leihallabadi sabagi chang asi hantahanbada mating pangani hiram asida paudam ama Malemgi oina aing asagi khal kairakpasina maram oraga mioibada khangba ngamdaba tongan tongan ba saitheng kaya ama aikoina fangba horakli aikoi lamdam sida su sahi khara sida ka hena sabagi awaba aikoina hojik mayokna ba hore matam amada aikoi gi laikai singda akoibada kairo laikai singda pukri khongban pat khong na singbasing marangkai na dumak leirami afaba isingna imai chona leiba matam ma ing launa leiba matam kaya ama leirami masigi matang da ngasidi matam amada pat oina leiramba akam patta magi akoibada matam duda kamdau na leirami singnung sitki fibam aduga magi akoiba se kamdawi hojikna karamba fibam da leire habadu angang oiringi matam da pat siga sagona na hingminarakba thengna hoba miyo amagi paudam taminase sai khasidi ahongba yam leire yam sagatpa khogatpa hingalle adi nu mukta chure khusiam gi khusu bi jana su da bi chuning matam da joy da su bi climate change fadan tawreba sidi khoi jo haibam khangdreba khoi na ngang oring gi matam duga hujikati yam thikena ring tawrise ising si matam du ingi nuai hangchit lang aju leidana ko khoi na angang oring matam da di community hon masa mata upoti hoi da bu chahi mari manga si da loina sajandana change taw gi wane phunjan khojan magi maram moirga sabi chang ji hengalakpa loina bu change tawreba sengtokna khotokna pat turen ji lak thik langna thamadi ari uji plastic si naiba mataije pajagi mating yaudadi nungai garba poche pajana phajin sinadam puang mange hauze akoina muk leijariba mafam sina khongmal turel harga khangnaba khong amagi saktam gumna leiriba mangda uriba mafam sidani turel si natraga khong si matam amada karamna leirami aduga matamduda inga sagi fibam na kamdorami haujikna karamba fibam amada leire aduga sabagi chang sida hairiba matamduda leiramba adugumna khong ase amuk angna hinkalan bataragadi singmai sing sizinaba yabata natana haujik urban hit island gi effect ama yam kana sabagi saitheng amai khoina fangibasi hanthan ba yagadra haiba mideng du muk leiriba koibagi halsing wari saraga mukhangminase leibam chafun do leinarake do mahi adadi sum saba kai do base sum hengaleise uwa do hodre matam do ko je kumna uwar pani waga se uga je swain tron hare sorok lomda isinga se phajana nong ji matam da lawa una ba phona matam se da inga ngen se da di phajana ta khra nong ga sing sunga ba te la bu ka se adu maina tawrame ko ya han sing la u ba ko ba to ko do ko sum matunga in ba jo tamnu da ba ji inga sa loi dor bong nong ta da na la u ba ya de la bu le ri ma sa ba sing ka gi nong ju nong sa gi sang su ma al mana de le tre tawri se sam tor bang sa da sa re ngô tao băng in là in tàu đi chứ ngang ngồi như cái yam thế này pukri pat khongban khong na singba singa sina lawriba thodang aduga miyam na masung isai shagi mi ma weibagi thodang loina na community gi level da loina na laingak na kari thabak thorom sing paikhat pe yai haibagi matang da Dhanamanjuri University gi Department of Environmental Science da assistant professor oina leriba likmabam sanjoy maitaina fongdorok wafam hanadi wetland development board senga sagi loktak development authority kana hairamba loktak katangi oiramba se aduna taba hoiti Manipur Wetland Preservation Conservation Act adi policy oina leire ko aduna hairiba singse yamna ne mapangal kalhanba ama mathau tai department gi site gi so aduna hairiba singba wetland ne na khoi gi dal leiriba record ta legiba famjing sidi siji target government acquire tawbira kanda ko water body oina semaga thambiraga di Manipur gi praja singna nong churingai matamda sing chau thokpa nong chudra kanda heta keng thokpa gi masi ju yamna mayam du da phagadai ne ba aduna civil society organization body sing ju singum barom da kharamai changjala kanda sidi kitang san yengba mi ama yengminara ka masi ngakhaudragadi ising je akhoi sida phangdadana akhoi package drinking water leire ga sinna khalai se sigi chang je nong ge dum henjal lakane ba aduna hairiba sing je akhoi gi NGOs ade laikai gi club ki sai gi mayam sing ji gi ko akhoi gi kangbu sing china ne han leirami ba pukri pat kumba sumba lai sing se khara renovation tawra kan water body wen thambiragadi sai gi heat to ju absorb tawrani ising ju sahi chu po watna phangna bai khudong chaba pham amasu oigani akoina hojik thengnariba ka hena sabagi saitheng si hanthananaba lengak na su policy program semduna hojik wetland sing manghanba yaba thabak sing thonjindana ate topa chakhotorangi thabak singda ka hena sizinabagi mami tarib sing su kitang yengshin biba duga community gi level da su NGO sing laikai gi club maira pai bi oraga su leiriba mayam si punna thabak to minaragadi hairibasi thabak to onthokpa matamda mai paktuna akoina ka hena sabagi awaba ma saitheng ama mayuk naribasi hanthanbada mateng pangba ngamgani haiba wafam dani ISTV News ki damakta lehaw thabam azit ka loina na paudam jariba longjam gunasandra ISTV News
Reva I Foundation Uripo Yambim Lekai ga Kusam Naduna Laishram Kulim Lekai Development Committee LKHLDH Naurim Thongna Nomgi Oiba 1-day free eye screening and awareness program among asi pangthokre. Wildlife Institute of India, Dehradun, Manipur, Forest Department, Amasung Manipur State Rural Livelihood Mission MSRLM ga kusam naduna numitarani chathagadaba textile dyeing techniques ki matang da training program ama kaibul da leiba ima foebi community hall da hokre MS Eastern Dyeing and Printing Industries ID and PI Imphal na training partner oiraga kaibul amasung EDNPI Imphal da chathagadawriba training program aduda kaibul lamjau National Park ki akoibada leiba nupi nifu manga na trainee oiduna saru yari Thauram ga mari leinana Chief Conservator of Forest L Joy Kumar Singh na pang thokliba thauram asi machu sangba national dye gi oigera chemical gi oigera textile handicraft na achoba role lawriba sida hena manung hanjinna khanghanduna senthok lambi hena leinana ba honabani maru oina kaibulam jawgi akoibada khundariba miyam asina park manungda changduna ensang napi thiduna shell talamba kaya adu park manungda changbgi athingba leibana makhoida senthok lambi hena piduna imung puzava ngamnana ba thaurang asi paikhatpani asigumba training program asi mai pangna pangthoktuna training pangthoklaba singna lam asida training fanglaba singna lam asida mai pakna changshinduna senthok lambi hengalaklabadi park asida leiriba malim gi oina tanglaba sama khalama oiriba sangai kanbada achauba kanaba oigani haiki loshilakpada maroiba pausing amukhana pizari International Olympic Day pangthokre sanaroi singna thakchi khasi naina akhankana thabak tawbana tongan tongan behiram de sukana ba fanglakani haina Chief Minister Yumnam Khemchana haikre amadi Arambai Tengol gi khutta khulai leiri haiba khangle araiba khulai piraklabadi makhatana Arambai Tengol gi thomi sing fararoi fariba sing chu thadokani haina Home Minister Govindas Konthaujam na ISTV da phone dorakli Hoje Paulo na ISTV pizza Manipuri pamatang solution jari mideng tabiram liupum na makuamu kahna kurum jari